खुरुमजरी ISTV न्यूज़ में तबरी पुनपुर तरामुक्सरी उजहान बदा नसिगी मुरुबु पॉक्सिंग लोबुसी प्रमाण लेतेबो वाफम कया BJP ना संदोरकलिबसी इकाइनिंगाइनी लिसिंग अनि तरा तरेट की जनरल इलेक्शन दा अचोबो परामा तंबिनी हाइना चीफ मिनिस्टर ओकम इबोबिना फोंदोखरे अनि सुबलंजावदा लेखिरब सिंग मफमदा इकाइ खुमनबो उठख्रे खुबम सिंग असि कनबना लाल नपीबा मांगजब सिंग मालेमगी मियामदा खंगनबदा मतेंग ओइगनि हाइना चीफ मिनिस्टर ओकम इबोबिना फोंदोखरे अमदि पार्लियामेंटरी टीम अमना मणिपुर पाइखलिबा प्रोजेक्ट सिंग रिपोर्ट ना मणिपुर सरकार दा अचोबो चेकिंग पिगनि हाइना BJP की चावना फोंदोखरे हुजुपाउसिंग सनरों पिजरी कम्युनल ओइबा BJP पार्टी से लिसिंगनी तरातरे की जनरल इलेक्शन दा अचोबो परामा तंबिरगनी हाइना चीफ मिनिस्टर कम इबोबिना ngasi सुरसामपुर की तुइबोंग पीएस ग्राउंड दा लेबा कम्युनिटी हॉल पांगथोकपा म्यांगी मिफम दा फोंदोखरे सुरसामपुर डिस्ट्रिक्ट कांग्रेस कमिटी ना सिंदुना पांगथोकेबा तोरमदुदा चीफ मिनिस्टर कम इबोबिना मखाताना हाइखिबदा डॉक्टर BR अंबेडकर से शेड्यूल कास्ट समिति शेड्यूल ट्राइब सिंग याइफनबा होनबा भारत की सनपथाप सेमबदा अचोबो थौदंग लोरम लुसिंगबा मने मा की सामा कुनगमंगा रक्सुबा मपो कुमनुन थौरंगा मरि लेना कांग्रेस वर्कर सिंग मिफम सिदा लेबा सिगी साखत मकैदा संसिनगदब थबक सिंग नैनबनी मांगना मखाताना हाइखिबदा जुन तांग अमदा पांगथोकदुरबा ADC मिखलदा अयदपन पीनबा होनरिबा सिंग असि पुन्ना थेंगनबा संगी सुरसामपुर की प्रजा सिंहबु मिखलदा लैबा याबा पोट कुमना मियोय खरना मोइथेम तोरिबसी लाइबक्थिबनी मखोगी दमक इकाइबा फावी हाइखि हांदकी मिखल सिदा कम्युनल ओइबा पार्टी सिंह थागत कुमसी यूनियन मिनिस्टर कया लाखलगा खंगदना पंगांगदा ngangbasi मिनिस्टर ओइबगिरा नत्रगा अनोबा सरकार ओइबगिरा खंगदे BJP ना कारबदी ADC सिंगदा हकथेंगना फन थादरकनी हाइबसी ओइरोइदबा अमदी प्रजाबु नमथाक तौबनी BJP ना ओइदपादबा वाफम कया फोंदोलिबसी इकाइबा पोइ हाइके ओइरोइ पारोदबा प्रजा बिफुर तहरगा प्रजा सिंसे अपंग प्रजा सिंने हाइगा सुमाइना तौबा अदु हुजे चुरचानपुरदा आईबीआरडी BJP गुंगा याम पूरी ओइबा पार्टी से आई सुखा आदे देश चुरचानपुरदा BJP का दनि टाइम से अदु हुजे तई हममा यारे BJP कैंडिडेट से नोई रेस्पॉन्सिबिलिटी नहीं होगी मंत्री ना है बसे नोई अम्मा हेक्का दा पैसा से नोई दायित्व ने डिस्ट्रिक्ट काउंसिल की ऑटोनोमस डिस्ट्रिक्ट काउंसिल पैसा डायरेक्ट खाना कदम में है से हौजिकी BJP कैंडिडेट सुरसानपुर लेगा अंतम हंबिरो मयामा ngasi ki thormaduda deputy chief minister gakhangam MP thangso baite MP timaina Minister Phungjanthan Tongsing ngamthang haukif Govindas Kwanthokjam I Hemosindra Parliamentary Secretary amadi MLA kyasu surgaki tharonga mari leinana Deputy Chief Minister Gaikhangam na haikibada Manipur mai san khibasi BJP party nani thodo otuda mioi kya gi punsi lomanki party asi dharma gi laising kaya mai thaba mioi kya hingna hatpa party ni haujikta oidaba kya haijinduna praja singbu namthak tori BJP na sahi ama mapung pharakpagi palan toribasi oidaba ngangbagi palan tobuni jiri lambi loisingini haiki wafam kadai de satkre lakadoriba ADC mikhalda praja sing apama mioida bot thadabiu Congress party gi mioi singbu mai paanduna साखत थौरांगी थबकता खुमांग सौखत हंसी हाइके Malemgi ani subalanjau da lekhidib singi mapamda ikai khumnab utpagi thoram pangthokre Second World War Imphal Campaign Foundation sinduna maibam lot pasingda hombut taramathoirak suboina Battle of Red Hills and Aka Points 2926 haina mingthonduna pangthokiba thormaduda Manipur ki Chief Minister Okram Ibobi Ambassador of Japan to India Takeshi Yegi Australian High Commissioner to India Patrick Suckling State ki PhD Minister I Hemosindra Yas के पार्लियामेंट्री सेक्रेटरी M पृथ्वीराज MLA and लोकेनमदी अतई मसक नाइबा मियोय क्यासु सरुगाखि अनि सुबलंजाउदा लेखिद्रबा जापानीज लानवी सिंगी निंसिंग खुबुमदा सरुगाखिबा सिंगना लेचुकत्तुना इकाय खुमनबु उतखि अनोब निसिंग
ningsing khubam amasu chief minister na maikhum hangdoki taronga mari lenena Australian high commissioner cycling na phongdokhibada India amasung Australia apaba maikeida boromapang oibagi mari leinadun lakli malemgi ani suba lanjauda Australia su saru yaduna India da makhugi lanmi lising taranithoi hena leiduna saru yarumki lal na piba sekteng ngasigi malemgi miyam na khangdartuna santi purakpada saru yarkli Southeast Asia region da santi pambalaiba ama oina Australia su India ga achetpa mari thamnaduna lamdamasigi santi amasung aksal lambida asoba thodang yari phongdoki Chief Minister Kami Bobina, Malem Gani Suvalanza, Lakidra Singbo, Ningsing Bagidama, State Asina Angamba on the Honaduna, Kubum Kaya, Sangotuna Tamli, Manipur Goina, Asigumba Ningsing Ningai, Oba Kubum Singer Si, Kanbana, Lal Pipa Mangzab Sing Malemgi, Miamda, Kanganaba Honabada Natana, Mapalebaks in a Manipur Sak Kangudasu, Hanamating Wagini. Manipurgi Ningti Sing Malemna Ningtina Kanglabadi Lam Koiba Singna Lakning Mama Wagini Hibase government ya Sepatazavani Hiramasida Manipur Sarkana and Miang Sangduna Lepum Topa Masamatum Sing Sangwanaba Honari Haiki. The challenge for us for the future then will be to see how we can tell the story of what happened in Manipur during the war and develop present its related heritage in a way that makes it interesting and attractive for visitors to explore. The historical importance with the natural beauty of our state. The efforts are made to develop Manipur as one of the best tourist destinations, not only in the northeast but also in India, in attracting the tourists from India and also from abroad. Japan Ambassador Takeshi Yegina, Manipur Sonat Kibalan Famadu, Malembi in a Kwaidigi Satiba Landam singing Manunda Amanihana, Singtanari, Land Famadu da Japanese land meet Satuyanke Henneseki, Kayamana, Aswapananke, Nasidi, Lal Napiba Mangzab Sing, Japan government, Mamutana Kangduna, Malem the Santi, Purana Bohonabada Subutodang Yari. Aigimigi Naidana, Land Famadu da Lake Sing from the Ikaikum Uli, Indiagi, Awang Nompoki, Lamdam, Sangat Navidamata, Japanese government na, connectivity, Sung Ata scheme kaya da India government ka yanaba purakpadigi centrum kaya thadanaba honari lamdamasi Japanese singi thamoida luna mara takraba lamdamama oibana haksin lawi malimgi santi puranaba honabada Japana makhatana thodang lokigani haike. Japan and India have achieved very friendly and cooperative relationship over decades. In particular, in recent years, the interactions between us have significantly expanded and deepened in a wide range of areas. As for the Northeast, Prime Minister Modi and Prime Minister Abe agreed in September last year to place special emphasis on Japan's cooperation for enhanced connectivity in Northeast India and linking this region to other economic corridors in India and to Southeast Asia. We are already conducting a technical study for road network improvement, which includes some roads in Manipur. There are some other candidate projects, and we hope that in coordination with the center and the relevant state governments, our cooperation in this strategically important region will be further enhanced. Nomit Humnigi Kongsata Lok Sabha Madi Raja Sabagi MP Singh Yoba Parliamentary Team Mamana Manipur Pakaliba projects review Tokibigal Winana Masigi reportersina Manipur Sarkar the Sound setting Piragin Haina BJP Manipur Pradesh T Sawan from Dokre Nasi Nitaipat Sutekaleba BJP head office ta ISTV News ki joint editor Noribam Pilipka Unabama da Manwa Pharmacy from Dokini Sawana Makataraduna Congress na panba sahi tarahumdoya sida project samagi matata paikalabasu subnatagi project tarataret khak loisilamba haibasi yamna labak thibani Manipur sarkar gi maikaidagi center da project sing asi samada sama loiri haina che thakraga subnagi project kharak loisilamba asin takpadi sauna sel mangale thabak tawdre takpani parliamentary team asina nomadi soidana parliament house da report asi pukhalaktuna khanarkani reporting asi pukhalakpa matamda achoba impact lakani haiki Project Tarata Kakal May have said, Mercy Yam Nakninga River, questionable river. Mangali of Shashi approved the Ray have again, Manipur Tadar approved the Ray. See it 100% wherever in Taramaga,
field na utaleramdre nam thak tore lut tore haibadu taksawan masi parliament pukhalaga parliament ki team na lai bese arai banate parliament di orakhini bharat ki highest hoiba lok sabha la lakhigani masi ki impact lakani sahi tara roisno kundro roisno huran masi no bharat pa haibesi nomoi soidano bharakani Amaramda Armed Forces Special Power Eki matang da hangba wahangi matang da Tripura Sarkar na warif lauduna state asidagi ek ase lokthokre Manipur Sarkar na state asida law and order fagatle hairaga karigi ek ase lokthohanba ngamdribano Assembly segment tareta disturbed area lokthokhrabasu khwaidigi bom pokhaiba mafam oiri Irang leiba mafam da disturbed area lokthokpa yaraga Manipur pumbagi ek ase lokthokpa yaruidabagi maram karigino ADC Mikhalgi nomination file tawbada Imphal da pull up tawriba takpadi Sarkar asi oidabangangi takpani fongdoke Tripura da Armed Forces Special Power lokthokhrena Manipuri law and order phai harade single law and order phai haraga karigino nomination file wasida puluk to holise mai district da tawdri karigino vote thibasu mai district thibun thopani law and order su phare hai 9-10 of the area Manipur ki mapan tara thopagi mapan jingi lamni no administration no law and order this government resigned over parabani Hauzik watho oriba juko tambakta khundariba Manipur Praja Singhi uhul khangna Manipur Sarkar na Thabak Lokalakani Haina Congress MLA RK Anana Paumisina Fongdokre Naria Pakhangla Pak Kendra da Pakhaliba Sakwa Thorangi Thabak Sing Yangsin Beset Pada Paumising Hangba Wangda Mahakna Wafama Fongdokebani RK Anana Makata Raduna Juko Tampak Ase Sarkar na Lumna Marwene Lori Karigumba Thabak Khardi Soidana Pangthorkani Haibigi Thaja Fongdoki Hauzik Nagaland amadi Manipurga Lainirba Mari Simiamna Khangi Adubu issue asida tumina lechinbi yaroi Yamna Hai Singna Praja Singi Ihul Khangna Thabak Toba Tangai Fade Hauzik mafam adu khundariba Praja Singi tension yamna wangna leiri masi sarkar na khangmum to e amaromda more border thokiba lamgi se naba sisu matam amada UPS sarkar na Manipur gi lam mangaloi haina thajba piba leiki fongdoke ana Manipur gi site leiba naga singna Juko Valley da lam inchima nagdeng la leiba naga na enclose to matam da khoi Manipur gi lam da khoi enclose to na makhoi da sentiment sok na hype time si kholaum lak pase masi seriousness se khoi sida khoi respond to buchung manen khali Manipur su tongan naglen ga khoi confront to ko da kom on da diffuse to ga ge kamai intervene to ga ge kamai na masi khoi in the entire state sigi interest especially border area da lai ba khoi gi maru ina khoi chinnaw sing na ga sing hype tai top top lai mam sing sigi interest khoi na kram mong da makhoi da wakal sondan da adagi makhoi sa khoi government se lai ni haiba mongi henjan na hai tara koina nuksi bo utpi ba adagi line of action hai ta sai da khoi tuan bo policy ma khoi tham da changin ka MLA RK Anana Maki Kendra Pakhaliba Sakwa Thorangi Thabak Sing Hakthingna Satuni Yangsin Kre Waisel Maril Airport Chok Thokpa Yauna Atai Lambi Thonggi Phibam Yangsin Ki Kaisandung Kendra Madi Nauria Pakhanglapa Kendra gi Tainapam Oriba Kwa Kaithel Dagi Ningthemsa Karung Taba Lambi Asi Kanana Semgadano Haibadu Samamnaduna Leiri Adubu Kendra gi Mute Oribana Lambi Asi Tumotam Semnaba Honaragani Haiki Waisel Maril Asi kilometer 3 makhai fawa Sengbulore Ningomdagi Iromaizo Fawi Award Pa Saru Asi Chief Minister da Hariga Atubada Siamlagani Amaromda Mekolada Saraba Veterinary Department gi Dispensary Building Asisu Selgi Award Pa Laibidigi Chief Minister Amadi Mari Lainaba Minister ga Tanarga Saba Loisenaba Honaragani Thabak Ama Tawgadaba Lairabadi Praja Singi Iho Laktingaida Thabak Tohobuna Afabo Oigani Habu Wafam Pongdoke Syria si one of the best location hai tai mayam lakana matam khoi ningomam se connectivity wat pa dagi khoi khungang oi bani na mayam sing si kai hai ni kitang head satok sin lambi pate kudung sa mayam dai ti na yam no one me adu hojikti one of the best hai tai si site sing khang ge ni lakda khoi airport eram ni na si develop tor pasida khoi villages mayam sing develop tor dia roi ana si one of the best location no ena na na plan tor sari hai tai Manipur Students Association Delhi Masana Delhi University da mahi tamna bigidamta lakliba jun ohumdagi taruk phawba singjamai singam khada leba modern club da admission counseling session pangthokani hari tongan ba undergraduate course singi damakta pangthokadurba counseling session ase ayupung 10 minute kuntra dagi nungtil pung ohum phawbani masida mama mapa amadi mairui singna saruk yanaba khanglakle
Hosi Pau Martana Tem Bremutang Lominisi. Amukan Taranok Global Campaigns of Action Gi Me Mobilization Gi Saru Ama Oina Pangthok Pa Postcard Campaign da Manipuri Gi Angang Lising Ahum Henmana Saru Yaduna India Gi Prime Minister Narendra Modi da Apaspa Lokto Human Rights Kalu Hain Iba Postcard Sing Tagadori Hinamasiga Mari Lena Human Rights Alert Ki Office da Paugimi from Ama Pangthokre Paugimi from the ISRA Gi Executive Director Bablu Lutongpam Saru Yaki Postcard Campaigns in Charge Sadok from Ranjitana India Gi Prime Minister da Postcard Thanaba Satriba Campaigns Asida Angang Lising Kayana Apaspa Lokto Human Rights Kalu Haiban Singwa Postcard Kaya Taragani Haike Minister Nasirbu Izet Manganaba Hotnai Haibawa from da Masana Masabu International Club Kungamanga Manipur Secretary ni Haizaba K Karanazita definition case sama file tokre haina kaide manina fongdokre case siga marilena tha sigi tang kontrada complainant oiraba Minister Abdul Nasir gi Jawan logani mana pirakpa Jawan adu gi matungina makhatana kari proceeding lokot kadege haibadu court na lepkani haina Minister sigi council advocates kaide manina fongdoke Minister Masaki Jawan loraga Pongagents low by do. Offense said, Masi da man higher the Puching do the Pongagents, Big Maggie Jabal Loganaba instead. Adi Matunda Gi Warren Toba, Saman Toba, Adul Simado Kona, Amok Pongagents lower the top on top to Leb Again. Manipuri Zagoi Maruf Imphal Sinduna Zen Manipur Dance Academy da Kunga Mapalak Suba Dance Drama Asta Naika Utkre Tarmaduda Uripo Kendrugi MLA Nandakumar Academy Director L Upendro Sarma Amadi Padmasri Awardee KSA's Tharani Sabisu Suraki Drama Sigi Script na TS Babu Amadi Choreography Amadi Direction na TS Bimola Devini Relief Center for the Welfares of Differently Able Persons Manipurna Alimko Guwahatiga Pulga Assessment Camp ki Mangarak Suba Amadi Aroiba Camp oina Sandal District ki Mored Leba Mighty Council Moregi Office Pantokre Camp aduda Relief Center Gulusing Basing Center Asigi Sandal District ki Thopu Basing Alimko ge Dr. Singna Surgaki Sarana Mioi Samag Yankai Rom da Tongan Mokal gi Sexing Pantoki Camp Asigi Matangda Alimko ge Dr. Singna Funglo Kibida Camp Asidagi Darkarba Polam Sing Kari Karino Haiba Kangdo Pagaloina Polam Sing Pigin Haiki Relief Center gi PRO Location Center Asina Senapati Tawalamadi Bisnupur Yauna Mafamarida Pangto Krabamatunga Aroiboina Moreda Pangtopani Relief Center Sandelgi Secretary L Bobby Metena Border Towns Moreda Mimanandra Muika Lay Makoi Singasi Awatpa Darkaribo Polam Sing Fangdaba Kari Togadage Kangdaba Kaya Lady Gamasi Pangtopagaloina Kari Karama Polam Sing Pigadage Haibadu Kangdopagaloina Dakarobi Sing Lemna Pigani Hike Koina Mapi Mapa Wina Makoida Apena Number Makimoda Shibu Piba Magi Jagai Mama Mapa Saga Koina Mama Mapagi that the Haibiti Masagi Awat Palatana Makoibu Simak Nami Habase Koina Tauraga Mapagi Mabuni Pelan Simana Koina Taupan. All Manipur Kidney Transplant Patients Welfare Association Sinduna Palace Compound Ge Hapta Kangjibungda Pangthokadaba Summer Festival 2015 International Expo Weeks Disneyland Wax Minister Case Ratan Kumar na Haudokre Haudopagi Tharomda DC Imphal is M Joy Singa O Henry Amadi Association ki Secretary Asem John Singbana Toba Mitunglen Sing Oiki Taronga Mari Lena Minister Ratan Kumar na Meba Kuding Mak Nomadi Sweden Sigada Bangaktani Laina Amana Nari Haiduna Pukning Sontana Hingbagi Hainabi Tadoksi Hinglingaida Karigumba Tabakara Mai Pakna Toromba Haibasina Punsigi Mai Pakpani Kidney Fashion Singi Matangda Miamda Kanaba awareness program na singbasu pangthok na bahona bada magi maikai dege madi government ki mari leinaba department sing dege mateng panghana thabak sing lokhat pada mateng pangani haike anaba aruba haibatai masumba mayam singsi da taseng na hakting na powerwa amiyoi sing da di masigi si koi karamasigi wite keno koi gi outlook of pessimism haibatai ko madu adum leibam thuen da khalle adu in general da som yeng taragadi Masih kara optimistic way na so kana masih positive way na masih mazu katang yen ba matau tabra ay personal opinion ni
LMS Law College ki election na maram oiduna board ki scrutiny matam sana tobide habigidama lenjanafam oiriba college asige property da taina duna akaya thoi thon khiba si laibuk thibani haina Reformist Student Union gi serolaman hari serolasina makatana asuk sabu issue oiraklaba fawda college asige mari lenaba authority amatana hinamasing matangda karigumba amata fongdoktana leisilli haina pen fongloduna thawdo asige matangda asumba pawdama miyamda thamdri fawa election pangthok pignu hari Maibam Lord pa single leba Bihar Regiment ki kupu amana haukibitang kunga mga gi ahing nungay da mayum dagi fadon pukiba nambol waheng kuman maning laikay dagi kanguzam birasinga say kuntrataret apok pa laikhidraba ina kunbabu condition amata yauduna thadok pir uhaina ngarang waheng kuman singpu kaithel da wakat mifam pangkre wakat mifam ga mari lehna waheng kuman apon bumaira paibi luf ki secretary sana zawina taranithu suba Bihar Regiment na pharga Imphal Police Station da sinakiba birasinga si Sahi tarateret romgi mamangda tha ahum rom PLA yarom laga mayum da pothaduna leirabani mauk sagi punsi marel da mayum makai panduna masa hungi mapa oirabani haujikti kanagumba party amataga mari leinadrabana mapu phakibasi maram sade haike he matung makhada na amuk mara leina haibigna icham tan na thadu biro chabam mera paji khuyu ma bi thon na le sai sing dadana lei haibajin ni mayam ju no khambiu ri phadana thadu biro ija de isuni Bhubaneswar da megitang kungani thoidagi kumari fawba Indian Journalists Union IJU gi Nipalak suba plenary session da MJU gi Vice President Ratan Luangsa IJU gi National Secretary oina khalakpa amadi IJU Gender Cell gi National Gender Cell gi Committee Member oina ongnafam pawgi Sonia bu khalakpada nungaiba fongdok gi thorma Manipur Press Club ta pangthokre thormadu da IPR gi Director Somorjit Salam IPR gi Editor TH Syamo Amjogi President Wangkhemsa Samjai Shu Saruk Yakiba Thormaduda Handak IJU gi Mifamda Saruk Yaruba Vice President Ratam Luangsa General Secretary Jit Ningomba Amadi Amjogi Gender Cell gi Convener S Soniabu Harautam Oki Wangang Kibasangna IJU gi Mifamda Manipur gi Paumi Singna Thengnariba Khudong Sarba kya Marik Sumna Tamki State asida Amjuna Loriba Journalist Singi Welfare Sing Khanganbada State asigi Journalist Singna Apen Poki India da Gender Cell hangwasi Manipurna ahanbani haiba wafam sing fongdoki IPR gi Director Somrojitna Manipur gi journalist singna investigative journalist ki lamda henamiyang sanganinge Manipur gi journalist singna loriba thodang apen bapoi makhoi gi welfare gi lamda pangba mateng pangani haiki journalist ama oibana sentho kyam leike hesime amna luthna rowan Senthok may kagasu, wabana helagasu, kudong tinayay, chances na helagasu, masini marak series na ako'y paumiya mo ina mayam da achung malukangan ye achung mapuputoke achung mapuputopada kathok jaragi na thulugi ba Manipuri Sinna Paumi Singsi Aina Amukan Nasu Maru Indian Journalist Union Sakhambi Wikata Aina Hena Dumodi Knowledge Community Sanjen Thongasi lakliba Jun Thamanungda loisinaba pandam thamli haina Works Minister Dr. Ratan Kumar na ngarang hapta kangjimungda pangthokpa Summer Festival holdopa lakpada paumising unabada fongdokre mana makha taruduna thongasi gi ayamba saruk sada homutara rom loire hanger panbgi thabak asi numit taruk tare nigi manungda loirgani thongi mathakta koleba dressing frame su panba loire nongsingi fibam pharabadi Jun thada thongasi soidana loisinba ngamlagani habigi thajwa lei fongdokhe Huzi ani suore nga sige tara mo wali adagi huzi ka hori se akoi gi masigi si lower to boina makha se puthara ge ne ba makha puthara kanda adagi di akoi gi magi keno se mapak ki keno se casting to bose sige yot pun ba khot pa masigi simultaneously luin tor khodoi ne ba adagi hanger pan ba hore hanger mai lower to ba kanda hanger pan bu koi kesu yam koi ningai leite 4-5 days gumai tare ko aduna akoi ne am kana company de so hai ji June ji akoi by the end of the June masi pura luina no bagi ko
Handakta Manipur Legislative Assembly ki Speaker na disqualified tokraba MLA ahungi kendra singda atubu matamda mikal pangthokadabani haina takdogi advisor as bijoina dabi tokre ngasi Manipur Press Club ta pangthokpa associations asigi musing yawba pawgi mifum amada mana wafam asi phonglokimani pawgi mifum aduda association ki president M Rajendra Tribals Forum ki secretary Asim Pamai Susurgaki bijoina makata na phonglokibada disqualified case asi MSCP gina Hali adubo party asigi MLA sing maset tabana makhoi hana disqualified topam thokpani Trinamool Congress kidi maset tabanate speaker na taribar bai asimarum jade misang mikhai naibgi thongni haina penda phongdoki whenever speaker na leveling na disqualified tawai bino aduna hoi thangi jeni praja mayam na hai magi judgment si pendi kun thangi praja na hujin panjari bisi athu bamatangda by election si pangthok bigadabani thangim praja gi sangha sakwe sangha masi lefen mai jati Thamaiban Kendra ki MLA case Jason Bu Manipur Legislative Assembly ki Speaker TS Lokesh Namaram Sadana disqualified tobugi mayokta Thamaiban Hizam Lekai Thamaiban Hizam Dewan Lekai Thamaiban Lorungpur Lekai amadi Thamaiban Maistam Lekai ki nupi singna Thamaiban Singang Kham Lampakta Speaker TS Lokesh Namadi Chief Minister Okam Ibobigi Ifiji Mai Thakre Khongjang aduda Saru Yaribi nupi amana phongdokpada Laibak amagi sobo daita puriba Speaker na Maram Sadana Jason Bu disqualified tobu yaningde disqualified Torbanina atuba matamda Mikhal Pangtho haike lebu maram chadana disqualified torpa sida masigi panbiriba sarkar asina matik chadaba adugumba sarkar ni haibase ai thamjaninge aduga masibu disqualified torpa se maram chade haibase ngasigi thamaiban prajana yaningdaba do ngasi akhoi uchabani Speaker Lokesh na Thongju Kendra ki MLA Biswajit bu disqualified tokibu yaninro phongdoktuna Mongkhang lambi Thongkhongda Speaker ki ifiji mai thakre nupi amana phongdorokpada MLA Biswajit bu karigidamakta disqualified toribanu haiba sengdokkadabani haike 10 schedule haibaduna karino adugi wahan thokchima khangdabra adu sungkang khangdana lairiba irang maraksida mana sumana disqualify ka laruka jidima lairla so haitaba aduga karima khangdaba misak amoina tawrokpadudi akoi yaningde MLA mantri ruling de yarba mantri mayama disqualify qualification tongna lauthoki madudi huralambagi admana huralambagi posak ambatang bisojina si tawrami habado location ngasi pivam thoi praja khoida aduna hojik de praja mayam haura kanda location gi mathak lam khumba je akoi praja khuding mangna loina lepna Manipur BJP Saukal Hanaba Honabada Asoba Todang Loramba Lekidraba Madumangalgi Tera Bazar da Lebe Yumda ngasi BJP Pasoi Mahila Morsa Madi Bizya Banka Kusamnaduna Bharat Pumbada Handak Haudokiba Atal Pencils Yosna Pradhan Mantri Suraksha Bima Yosna Amadi Pradhan Mantri Jivan Jyoti Bima Yosna Scheme Sing Miamda Pak Sana Panganaba Campaign Setakre BJP National Mahila Morsa ki Vice President A Sarda BJP State ki Vice President ODB Lekhidraba Madumangal Giloina bi S Saitebama Amadi BJP Mahila Morsa Manipur ki Ex President RK Santirani na Maruiba Musingwena Sarugaki Scheme Asigi Kanaba Mipum Kudimakta Fanganaba Pandam Tamli haina Saitabama na Fongdoki Lebasi Samaja Sida Koi Watabadaba Amaga Manaba Develam the Go Levinanam Damata Koi Si Pradhan Kadum Reza Modi Makada Aduga Amana Bizar Hatter Maila Morsagi President Makada Koi Si Sinjavan Sandal District ki Molnoi Khulgi Lentul Grounda ngasi nomugi oiba BJP ki political campaign ama pangthokre tormaduda National Executive Council ki member Tapir Gao BJP ki president Tej Sauba BJP National Council ki member Yanglef Haukif Yongna lusing mu kana suruga ki wangang ki bising na pangdon khibada Congress Party na Manipur gi yaifena ba thabak ningthina pangthokte singi manung hanjin ba mafam singda sakot thorangi thabak paikhat ba wali haiba maral sibo phom ka phongdoke oida wangang bada asuki matek nare Handaki Chahi 2014-15 ki budget ne sing the lambi shendabe lupa bahapti. In earlier days, there were planning commissions. It is hard to get clear schemes from the planning commission. But after abolishing the planning commissions by Narendra Modi government, all the chief ministers of the country is the member in the Niti Aayog. And they are better than what they have expressed yesterday. They have to decide what they need to develop
in every state. Imphal Sarbu Lu Nana Tamnaba, Bazar Manunda Tuaningaba Togdo Watok Torokpa Yabadigi Mangzon section Torang Local Honova Amadi, traffic Niam Ngakna, Lambi Set Nabayauna, Miam the people Pauxel, PA system, Nasidigi City Police Station, the Asamba Torom Amagaluin and Haudokre, Haudoki Torom the additional DZ LM Kote, IZLO, Clay Kongsai, DIG Range 1 Muiba, Imphal West Samedi Imphal Iski ASP Zaljit Amadi Angam Yauna at the officer Sing Suraki. Ahan Rioina, Tangal Bazargi Mapam Taramangada, loudspeaker Kuntranitoina, message Piba Hokre, Pauna Bazargi Oinasu Anisuba Face the loudspeaker Panduna message Piba Hauragani Hari. Tormaduda LM Koktena, Tangal Bazargi Mapam Taramangada, loudspeaker Kuntranito season Duna, Miamda Kudaki Oina E Pau, Pinaba Torang Pakaliba Asida, Miamna Cooperation PBU Hike. Tangal Maya Bazar Ayamba area se covered tore. Mathang Requena extend to Nabigi plan lay, Adu Pana Bazar so covered togani. Masigi Quaki public awareness initiative Sigi Sipaihat Matuna Quena Prajamayam Nahena Corporation Police law and order ki warasu, traffic ki warasu, cleanliness ki matang warasu, aduga bomb management prevention की मतंग वर्षों कोई प्रजाति अफबा हियन अफबा cooperation फंगनाबा कोई आशा चावने ले Manipur University da MA MSc amadi MCom ge tongan ba department sing da ming sanab gi damuk ta pangthok kadurba sangyang parkya sida mai paknana ba numit nefuni gi oiba coaching class ama M suna sinduna lagli batang Nepal gi Temple of Learning Kansipur da hauragani hari Hausi Amukson na tema Bremerton Lominese. Amukson na Taramoxri. Manipuri digital film sing ay na yadabong ong da sindolaga yolamba myoy home cassette ka konana film from Manipur gi lusing ba sing na fagalaba matungda police ta sinakre fagalaba myoy sing aduna MD Nasum sei kontranitoy apopo gi ming Karimudin aduga Uttar Pradesh tagi Lilong Bazar da leba Modhu apopa Manjurni hari myoy ani asi film from Manipur gi joint secretary na lusing ba team mamana Lilong area da Ain Kaina Manipur digital film sing Yole have a kind of a power Pangwadigi drives at the Pagalakivani, Pagalabamui Animal Police Sinacre, Mastan Natana, Kansipur area the su Tim Aduna drives at the Muema Cassette Kakona, Pagalaga sings the police Sinacre, Pagalaba Mueduna, Tanga Ngaram Dagi, Kurelapam, Bikram Kawi, Mark, MU Get Manakta, BK DVD Library Kawa Dukan Hamamu in it. Mongi Funkiba, Filamaduna Handakta release Tokiba, Sintibi Haina Mingtonba, Filamadune. Driver Sigamari Lena, film from Manipur Lusing Sing of Fondo Kibada, Ain Kaiba Ongda, film Saktolaga, Yonduna, Sendalambi, Setaba Hibasi, Indian Cinematography Act, Lising Masamapol, Yankai Taretna Yade, Manipura Housing Market Fungo Film Sing as a original cassette Tagidi, Sasinaba, Cassena, Hanamasing Yamle, Masina film, Putoxi Music da sound setting pire, Cassette, Yonbiba Music, Tasing, Yonba Yari, Haina Putopa, film Tamak Yonbio. Miamna cassette leba matam dasu asengba cassette khalagalibiu masi gumba fataba myoising asidigi miamna section matam yore Manipuri digital film hingansi harabadi paisidigi thingbatai film from Manipur na changsileba khongjang asida miamna mateng pangbiu haikiri Surasampur police na phagalakhiba lupa lakh mangarongi ganja kg lising amarom Surasampur gi manung sanba Silmat Village da Surasampur District Chief Judicial Magistrate ki order matugina mai thaduna mangan kre mai thabagi thormadura Surasampur ki ASP Mangkhogen Haukif amadi OC Thangjamun yauna police personnel singna sarwaki Force MR Kaisampata leba hanagi Electricity Department Bossam DC Office Manak Haribopam Sing Asida Transformer Singda Nauna Mai Thazin Gadaba Madi Atopa install Togadabana Maram Oibana Lagribatang Kuntramatogi Eupung Nepal Degi Nutilpung Mari Pauba Kaisam Service Station 33/11 KVC Mai Tharoi Damana Hariba Numit Asigi Pung Pamasida Mai Panglaroi Haina MS PDCL ge IED 1 ge Deputy General Manager T Ibosobana Tharopa Cherol Mana Khanglakli All Manipur Progressive Farmers Association Sinjakta Mipal Tangda Haiba Pandamgi Saru Ama Oina Aquaculture gi matang ngasi training program ama association asig office ta pangthokre Tharmadu da association gi president Joy Nomaithem Yawna atai resource person kya su sarugakhi
LMS Law College ki Mikhal gi scrutiny lakliba tang kuntramatoi phau gi manungda pangthokpaga loinana lakadorba exam mamangda election pangthoktrabadi madu thorokpa apapatti gi data LMS Law College ki principal amadi higher education gi director na pugatabini haina MSU gi general secretary Manjit Sarang Themna MSU gi office ta pangthokpa pawmising unabada phangdokre maana makha taraduna LMS Law College ki Mikhal scrutiny maram pidana yeithokhiba si mari leinibal singi data yawdu thongni haike scrutiny pangthok piu amadi that to buki manungda election pangthok tab taragadi madu tholakba hokadagi daita college ki principal amadi pol kokoksen toriba director of education UV director na pudum ne haba MSU shateka kon kum tanjari Development Committee Sugunu na Sinduna Taralak Suba Let Kanguzam Mohori Singa Memorial Meritorious Students Prize Distribution ngasi Sugunuda Leiba Singtam Community Hall da pangthokre Tormoduda Sugunu Kendrugi MLA K Ranjit Development Committee gi President Manihal Sugunu gi SDPO and Mangi Yauna Miyokana Surgaki Class 10 Parikhyada Sugunu Kendrugi Oina Kungamanga Suba Position Yauna Mahiroi Homudra Mathoi Amadi Class 12 Science da Mahiroi Sama Kunganipal amasung Arts ki Mahiroi amada Sel amadi certificate piduna ikai kumno utki MLA K Ranjitna Laikhidra Mahaki Apokpagi Mingda Mahiroi Sungbu Pungning Thawatuna Manasi Pibani Ngasigi Mahiroi Singasina Manipur ki Mingchat Purakadaru Bani Oza Singna Tako Wafam Sing Ningsina Loksin Gadabani Haiki Lamlai Kendra gi oina final round gi Aadhaar gi biometrics enrollment ki thorom hayang tang kuntra madi jun gi tang amada Oksu Ningthemsa Khul Primary School da Nongren Junior High School Nongpok Kaksing da jun gi tang ani amsung ahum Nongren Primary School da jun gi tang mari amsung manga amadi Saijang Hal Primary School da jun gi tang taruk amasung Nepal da ayuki pung tara dagi nongthil gi pung mari phawa pangthokani sahi manga gi mathakta leiba mioi singna saruk yaranaba saumbungi SDO na khanglakli hojik makha tan ngasi gi sanawi pau lominasi hojik sanawi pau pizri ngasi ahobu numita nupamasa sanro yangkhegi manungda taramapan khangatkhre lisingani taratreta Indiana yumbu oiduna pangthokadruba sahi taratret makhagi World Cup football da India ga kanba hisingba team ama siamnabugi damal All India Football Federation na kanaba thorang paikhalapui saru ama oina All Manipur Football Association sinduna Kumalampak Artificial Turf Ground sanro yangkhei khanke khalaba sanori sing ngasi All India Football Federation gi head coach Nicholas Adam All India Football Federation gi scouting team Director Abhishek Yadav AIFF Goa Football Academy ge Assistant Coach NG Bitanamadi Selection Test asda mating pangnaba Manipur gi Said Rasimamadi L Sawyauna numit humi supna Trial Selection pangtholoba matungda hena phaba sanaroi khalaba matungda AIFF ge Under 17 World Cup Football Academy da sai ani sangna training pigani training manungda sabathakpa like tamba amadi leibige sangwa senpam punama academy sina puthokani ngasi hoba numit ki ahanba phase oina sanori tarahundoi lokthoki ani suba phase ta su sanori taratare loktholba matungda sanori taramapan makhataba selection jawnwa khangat khre hayeng ani suba numit ki selection test nongtelpung ahumda pangtholagani Bhutan gi Thimphuda ahan boina pangthokiba Students Olympics South Asian Games ta saruk yaruba sanori sing opgi thoromama ngasi Mekola Bazar da pangthokre Mekola Youth Association India Sport Sangha amadi Young Organizing Club ta sinra pangthokiba thoromoduda Zenit Academy gi Director Manakton amadi Lamdamadungi Jila Parisad Member Pradhan amadi Upa Pradhan singba miyokya surgaki saruk ya khiba singbu khudol pot piduna ikai khunba utkiba thoromoduda S Manaktona sanabada rajniti sangba toklabadi Lamdamasigi sanaroi singasi hojik leiba phibam asidagi hen sakhot kani haiki
Sumai Mekola in Ahana, Asian level, Bon Charu, gold medal for the Asta, a Mekola, you see the Tati Hansen. As I guess or no, we believe when the Latin Hansen, Tati, Hazard, Golden Chance, Manipuri, as a number of Hansen. And our senior man here. I don't know the demand. IVFA Kansipur Amadi IEVFA Salanthong Fast KS Jatra Singa Memorial Veteran Football Tournament ke quarter final changkre Segmai Kangjebung Youth Club na sinduna club asigi ground team taramathoina group mari thona khaidoktuna satriba Fast KS Jatra Singa Memorial Veteran Football Tournament ke ngasi sanakeba match da IVFA Kansipur na IEVFA Salanthongbo goal ahumamada maiti piduna quarter final sangkibani IVFA Kansipur gi mai pakgi goal singadu MD Rahimuddin L Bhumeshwar amadi Gyaneswar sanki IEVFA Salanthongi amatangar goal adu TS Sanjoy na sankibani hayang ahan ground da amofa morang amadi yumbu SVFC team A Segmai ga sanagani anisuba match da SVFC team B Segmai amadi FC Imphal mai koibiga sanagani Volleyball Federations of India na sinduna Tamil Nadu gi Perudurai Irota Sathariba Kulumdoi Suba Mini National Volleyball Championship ke ngasi sanakeba Manipur gi ahanba match da Uttarakhand na set ahum sunada maiti pikre ani suba match ki sanakeba da Manipur na Karnataka bo set ahum sunada maiti piduna quarter final sangkre Bazanat Kang Association Sagolbal Nepra Major Mamanglaikan Sinduna Association Asigi Kang Sangda Kangkutara Humdoina Grove Maritona Kaidokuna Satriba Mangsatabam Iboyama Amadi Puinabati Memorial League Come Not Out Kam Kendra Wise Kang Tournament Ki Ngasisana Kiba Matsta Wangoi Kendra Kangkutna Lak Tangwiban Kangkutpo Pansil Kumatoi Tara Nepal Captain Mighty Pikre Hayang Kaisam Kendra Kangkut Amadi Tongzu Kendra Kangkutka Sanagani District Youth Affairs and Sports Office Impal West Kumalampak na sinduna mathangtha June Madidagi Taruk Fawa Kumalampak Football Practice Field the District Level School Subato Mukherjee Football Tournament Pangtholagani as verification gi medical check-up June Tang amagi nungtilpung amadani Saru Yagadaba Team Singna Hairiba Matamasida District Youth Affairs and Sports Office Kumalampak ta report Tauраgadabani Hairi Top Youth Club Top Amadi WFC Timbi Morangkom Fast Let Atofam Sorrel Singa Memorial 7 Aside Men's Open Football Tournament ke final da Tangaragani Top FC na sinduna Social Athletics Club ki ground da Tim Tara Nepal na Grove Maritona Kaidoktuna Satriba Fast Let Atofam Sorrel Singa Memorial 7 Aside Men's Open Football Tournament ke ngasi sana kiba ahanba semi-final match da Top Youth Club Top na Nepsa FC Khetri Iril Mapalgu goal ani amada maiti piduna final sankibani Top Youth Club ki mai pakgi goal ani adu abungamadi Gandhina match ki taret subamadi contract subamita sanki Nepsa FC Khetri Iril Mapalgi amatangarba goal adu Boyaina contract subamita sanki ani suba semi final match ki sanakibada WFC team B Morangkomna WFC team A Morangkombo goal ani simnoda maiti piduna final sankre WFC team B Morangkongi goal ani adu Sanato Muhammadi Falgunina match ki kunithoi subamadi kunmari subaminita sanki Thasigi tang kuntrama thoida tournament asigi aroba match sanagani Housing ngasi nongmugi oikiba ingasi pau pizri ICAR Lampel Party ki phongba pau gi matungina ngasi ki khwaidi saba degree Celsius kuntra khwaidi ingba degree Celsius kumathoi dasmik ani nungsita yawba ising malgi sang ayukta sada marfumanga nungchildana sada homphumdoi nongjugi sang ani dasmik nipal mm ni Loisala ngasi muri pausing amukana pizri Prama laitaba wafum kaya BJP na sandorotliba se ikainingai ni lisingani tara taret ki general election da achoba parama tambigani haina Chief Minister krom ibobina phungdokre Ani suba lanjau da laikedrba singi mafam da ikai khumna utkre khubam sing asi kanbana lal napiba mangjaba sing malemgi miyam da khangan bada mateng paigani haina Chief Minister krom ibobina phungdokre amadi Parliamentary team amana Manipur da pakiliba project singi report na Manipur sarkar da achoba sekteng pigani haina BJP ki chawna phungdokre Nasigiri ISTV na tizo pau matang sulujire meng tabiri sumbu aru moina khurumjire